ngasi phongkiba tongan tongan ba manipuri sipong singa masum thokiba thawdo wathok singdagi maroibi ipaw sing myamna thamjagi ahanbada ngasi phongiba sipong huyelan pawdagi editorial content myamna thamjage thamjagadriba content asigi mamingsina popi pambi yanthatpa satpada siba state security hotrong horabra manipur gi law and order phiba mahoksagi su natre yamna masum singthani oina fagale haibisi lengak sigi lusingba singna haiduna lai yamna toina hairakpagi mathakta February ani English ani ga kungo homdoida hawdokiba taragani thusuba Manipur Legislative Assembly gi ahum suba session hawdokladuna Governor Laganesina pikiba ma ki address su yamna mayek sengna panduna ki masipuna mak state sigi security personnel singna hotna zabadagi oipam thuhi state ki vitals installations kya ngak senbada law and order maintenance tamasum counter insurgency operation ops ta mapani ki lakpa force na thaudang loba masum mating pangsilarabasu mapungoiba thaudang di state force singi hona zaman dagini haibada sungani maramdi thabak singsida force marshal gi marakta coordination pinarakliba sida su Manipur gi director general of police DGP na unified command gi lusing bu oiribani Hai Suhaibani, Housing Manipur Police Organization ki Pibam Hanadagi Yam Fogalabani, posted stringy machine subangam drab of Howard Yam Hengalabani, Kusukulai the at the equipment damasu infrastructure da Tashinama modern police highway to Subsana or Labani, Masipunama Statesiki Satoxan Oibadagi, Henduratuna Manipur Miam you in Apabatanka Amani. Makatana su Pibam Shidagi Hena forgot handbag number or Rexano. Adobe state ki law and order ki phibam phawbas yauna forgot hanwangam laba state police force ki manungda khwaidigi sawba asoiba masum ahoba thawdu ama thogolakli bakarigino laingak na thawbu oiduna sangsilakpa war on drug campaign gi manungsana popi pambi sing yanthatpa satpada saryaba village defense force pd personnel ama naitom taduna lamak na hawbadigi shiramle haibagi thawdok sibu tholohan pham thokpa thawdokla haibani January taragataru English ngani ga kungo humdoi state force na lusingba combined team na Sandal district ki sakpikorong sub division gi manungsan ba 5C khulgi singwai de tharama popi pambi sing yanthat lunaba sakhipani combined team sida BD personal ningomam premananda su yaukibani pafam duna numit kharani fawa kem tawduna leiraga popi pambi yanthat gi thabak tu sathakibani aduga thabak tu loiraduna Tholak laba matung January kunga mathoi English nganiga kungo humdoida mak mphom khangdana mangli haibigi report tarokle haibni aduga February ani English nganiga kungo humdoidigi maki khungul liba salubada maki ashi baksang oina pumthaba hauramlaga phangle haibni thawdok simakti state force ki command and control ga mari leinaba thabakta ahob lapses leire hotrong hore haibni state sin thungna law and order forwarding thijana ngamlaraba force da asuk sawna ahob leifam thopra Thawong Sidi State Force ki Tampakta Thona Pai Sing Yobu Yadi Haina Rekribisi Adumak Sumduna like Higadoribra Mashina Sumlagadi Sing Yorgi Hek Wakal Tadana Mangi Fibam Si Atumak Loina Duna Lairagadi Matung Tarakpadadi Kamaina Tony Poppy Pambi Yanthatpasat Pada Fawa Sarugyaba Personal Kuraktagi Nantaraga Manghova Dugoleba Watok Weraglava Matamdana Kungul Liraga Shina Pangki Tawdok Sidi Tolohan Pam Tok Taba Tawdoni Kulai Pipe machine yam lava muation hacking nana, land pump the oirabadi, land to the Yagnabagi Makuta Tawai Takrabasu, Shamzi, Kainaduna, Sena Kiduna, Loinamak, Lamhangnaba, Kungul Liru Badana, Ashibaksang, Kunbagi Pibamda, Lakaduri Bra Haivani. Senior IPS Amasum, MPS officers in the Lusing Liba, Loshangnabu, Asuguma Tawdok to one basumdre. Mafam Kangdana Mankre, Langanzin Kangbangamdre, Haraga Fawada, Prop Kungul Liki Dribakarigino. Ahoba masum asweba pik thana leire maram masna war on drug campaign si faizai sing thuna ba thawoina hotna bra yaurabra haibigi wang fawu sung thori illegal drug singi mayokta sangsilagli ba lan si mai pak tuna pajeng firal thet pangam dribanina thawdok si tarai na lobu sumloi siena ba moral lebe singda thawdok si gi texak punamak namsilu sairak pibi yarabo official singlem na thagano haiba hoyelan pawgang si editorial content popi pambi yanthatpasat pada sibi state security hotrong horabra memna thamjage amasum makasata jarak point amasum loshilak point atop maroibi pawsung memna pijage miam loi fumieng tamina si haina su channel sigi mekedi gi miang famna thamjari makasata jarak point atop pawmana sales ki ama pawpi khidi haiba candidate sing tholakli Manipur government ki director of Education ki makhar graduate oza arts science hindi amasum primary hindi oza
contract basis na lobgi fall lauthorakhiba aduda sel siki ama phawba pijadana khalakhibani haiba candidate sing tholaktuna government pu thagat phongdokre ngasi Manipur press cup ta pangthokpa pawgi mifamda primary Hindi teacher oina khalaklaba Sanjram Nandakoba candidate amana hai Director of Education gi makhara primary Hindi teacher samniga mau nifuga mapan gi ahangba post hapna ba kidama hokibi English ngani ga kunga mathoida DPC pangdoki aduga sahi amarom hena pangdoki ba DPC gi fall lakthoktana leirakhibani asumna lakthoktana adumak namsinduna laikhigidra haibigi mi paiba pokpodagi hairiba DPC yaukib candidate sing punsilaga esoichana ma semduna chief minister da result haidokpina ba taksin basulaki matam adu chief minister na matam khara ngairaba soidana haidokani haibigi thajaba pirakibadana tana masagi merit pu oirabadi soidana khangani sarkar gi thabak sangbada sel pizabigi thabak tawgumsi aingonda su tawbiganu aduga atopada su uwanom biganu haiba wafum asi fongdorakhiba lei DPCA दुगी रिजल्ट असी हाइदोक्तना अदुमक लेरकलगा इथा थाजदना था असिकी मंगा रिजल्ट हाइदोरखिबनि पोस्ट समरिगा निफुगु मपन कौखिबगी मनुंगदा रिजल्ट लाक्थोरकपदा कैंडिडेट चहुंगा हुमद्रागा तरुक खलखिबनि मांगना मखाताना फल लाक्थोरकपदुदा मार्क्सु खनबदा यौरकले थबा असिगिदमक एहाकना कनागुंबा अमतदा सेल सिकी मफा पिजखिबा नत्रगना वनोंखिबा लेते असुमना खलकपसे एहाकता नतना एहाका थामिनखिबा कैंडिडेट खरगा पाव फाउनबदसु सेल पिजदना खलकप यरोंखि अतै खलबा कैंडिडेट सिंगसिगी मरकता सेल पिजबा यावबा नत्रगना यावदबा दुरि उद्रे मसी यौरमलबसु याय यौरमदबसु याय अदुबु मार्क यावना मार्क पाव फाउनरुबा कैंडिडेट खरसिदि थबा असिगिदम सेल अमता पिजखिबा लेते हाइनसु पावसना मखाताना फोंदोरकले मखासा थरक पोइना तोपा पाव अमना नुपी एक्विस अमदा virginity test tauba haibasi unconstitutional oi Delhi High Court na leba pokpon numita phongdokibada nupi accused amada virginity test thaba haibasi unconstitutional oi amasu masi ma ki right to dignity khongona bani mi gilis nataba thawoni kona observe tawkibada virginity test tawgada bani haiba legal procedure su ain goeba kangnon cholite judicials natragana police na investigation sa thabada natragana custody da female detainee Accused amabu virginity test tauba haibasi unconstitutional oyamasum constitution ki article 21 khongona bani hainasu pausna phongdorakle makhasa tharak poina masum rusilak poina to papawmana rescue personnel amasum tengmang polam singaloina Indian Air Force plane yor havana sulava Turkey da thungre atopa content amadana asum tentakna headlines oina thamjaramge Turkey Syria yor havadu da milising mangayana secret World Health Organization na lising kun sirabi ai pari Rescue personnel amasum tengmang polam singaloina Indian Air Force plane yor havana sulava Turkey da thungre Turkey da ningthokapa numita akanba yor hava kaya marumna milising kya Mishiminat wan kiba masum yum kai lising kya mang takhan kiba dugi matung National Disaster Response Force NDRF rescue team masum tengwang polam singaloina na ahanba Indian Air Force IAF plane adunga si ayuk adana da thungre Turkey da oirakliba phibam singa dugi matangna Prime Minister Narendra Modi na thamoi sokre amasum Gujarat mi lising kya ki punsi mang kiba English singa ne kunga mathoi Bush yuhara haba du ningsingre External Affairs Minister S. Jai Shankar na Turkey da thungkraba ahan bateng bang adu da NDRF Search and Rescue Personnel yangkai na yaukre ri NDRF Search and Rescue Personnel yangkai akhan na train tawraba dog squads drillings mission sing relief materials sing medicine sing amasum atai mathau taba utility sing amasum equipment ga loina na ahan ba Indian C-17 flight adu adana Turkey da thungkre haina mahakna Twitter haiki Turkey da India di ahanba team adu NDRF Deputy Commandant Deepak Telwana lusingi aircraft adu ati Indian organization singaloina na IAF na pakekadaba hena sawa tengbangi thaba amagi sarukni haina Indian Air Force naiki defense officials singi matungina Agra da laiba Army Field Hospital aduna member marfuga mapangi medical team ama thakre Leba adure hek oithokpa yaba mateng punamak pinaba Prime Minister Narendra Modi na pauktak pirakhibagi matung government na NDRF ki search and rescue team sing medical team sing amasum tengwangi polam sing adu Turkey da thanaba thorang warep lokhibani haidi hauskoina di miam pau matang sa lusinjarage amasum miam pun anauba update ngamina si